Hauzik Tavirase Manipuri Wari Laisabi Hotel Wari asi paring na sandok chugadaba wari paring ni paring asigi ahan batangka ngasigi video asigi manungchana pudana lakchari kodol tamjari Manipuri Wari Laisabi Hotel Ayuki matam ni Mr. Manga mahaki office tu ngasi meeting ama laibagi damak ngantana loisanduna chattaba yaramde masigi damak mahak hobe loisanduna chananaba honarakpa tanjani somdana kamdauri mangalgi ima nuksi tombi machanupa si sahi yam khalagle nupi thiba masak khangdre haiduna isau panglang dalangi thabak mayam se loisanana bo honarakku matamda nungti numi khudingi isau panglang dalangi tanja se da mangaldo chak charaga chatpa nanglaroi habase adung khanglammi masigi mawong sida mangaldo mama da chak loirabrana hanggadabdo tanboi lakboi maduda thadarakadaba khonda aduda hangba tanduna dum thoklalami masigi matungda mama ga ngangna rudo saru tumina loisalaga chakhibana phare khanduna mahak tamna dum thoklalami nungti numi khudingi mahangna office at matamda mahaki piaro oina suleiba piaro thembong mahak pu koktok tuna heg chatminabani ngasigi numi sisu kharanga na chatkani habase piaro thembong sadum khangkhibani ngairam ba ko leite mangal thembong da call toge haiduna phone lawthoklami aduga thembung da phone hek tawge tawbaga thembung do hobe mahaki thongal dagi chenthoroklami matang sida mangal mashi ngang jima itabek tapadana kharinu khungde somdana marolam thengjalapane asumna murum solami masidagidi thembung gari da kakhalaklammi amadi makhoi animak punna thabak chatminarami lambi da mangalna thembung ngasi di sakam da saraktre lambi da hotel dar kaino khara sasan ngisira asumna haraklami thembungna pungsi chu pangan ngan badina tre kai dorage sar saunarak pa yawbro wakhal loi mangi da khoi magi mong ma tawdu da nupi thiro na khangla ngamde isau panglang budu da hairamdana dum thola bane chu asumna khumlami masida thembungna adudi phare sar lambi da leram hotel ama dekta changsalaga kari no khara chasana ba tawse sar asumna hairaklammi makha tana thembungna sarju wakhan bodi khara khan yabane sahi ju angang natre mina pakhang sari director haina bodo ayordi ikaibana lorani wafam je tabada mangalna angang haipa sabra bu nate nupi thininge gaina hekta thiba yabra ba yumsubu paninge gaina hekta panba yabra haba tanjamin ja habam suleidana ai suyam thining khra poni ne yadabam yauduna torini ne nangna khangdaba yani wafam je tabada thembung era sana bu kari khudong jadrino kari da yadrino office amagi director su oiriba masa su matik yam charaba nupi na su koidan tanariba aina sar goramadi nana thiramani isa phawba phanam chawromane ba sar yare wari se swaida to horose ngakhune adala risibu laima hotel haibana dro mane sar side tu changchalaji sida kari nu khara chasan khibana phadau male asumna hairaba matung gari do hotel lomda thaujalammi amadi masigi matungda makhoi animak hotel gi manungda da changsalammi mangal amadi thembung mamanabu oina su hek wari sanabu yawi maramdi thembung chu graduation loiraba matungda thabak ngaina thabak thina mangal gi office tu da thabak sum tawbagi wani animak mayuma mat pandri pakhang haktane wakhal manaba da hairaga su adumak punminai makhoi animak yamna phai yamna chammi mangal su director amani haibagi chakthokpa kari mata leite adunabu icham chambu hotel simakta da karigumma khar charo gi thakloge na changai bani laikai gi mi singsu nakana phamoga dum wari sai chana mangal amadi thembung su chana dum wari sai khanghaude hotel dagi thongjin dagi laimagi machanupi avecha phatlawna changlaklami abesa se laikai du da masang matau phajabada amadi maru oina maki masam du phajabada maming chapa misa kama khangni abesana mama ga wari sanaduna leibado thembung amadi manga kirup yeng da buso muksa tumin yenglammi mamang lomdadi uba natrida maning lomdagi yengmada yengning ba pokpa misakam oibagi sum yengjari ba haibaduni
वाखल से मोहन मोहन सागले मखोय अनिमक अबेसागा ममागदो वरिंग हैक सानरब मतुंग फलाउन थोकी लाइबक थीरबदी थेम्बुंग मंगागदुना अबेसागी माइथोंदो अमुक तो फावब उब फंगहौदबसिने मसीदगिदी चारंब मखोय अनिमक होबे होबे ससलोशले अनिमक तो पाखंग निगाइना थमोइद करी करीनो खरदी फावब जाने अदुग मसीग मखा तारपदा खोंगलै थुन मपान थोकनिंगबगी इहुल मखोय अनिमक तदुमक फावरकलम्मी चारोब थगलुबदुगी सेल कया तारगे हंगलब मतुंग अताब सेल पिथोकलम्मी अमदी होबे होबे थोकलगलबसो अबेसा मपानदा लेरमद्रे मयुमदा चंख्रबरा करोमदा चंख्रबनो कैमता खंगहौद्रे मंगालगे थेम्बुंगदो मखोय अनिमक अमुकसु इकाइने करिनो माना तौरिबसिबो माना मुक तौरिसिना करिनो मखोय अनिमक चम मानना खनमिनै नुसिनब खकी वा नते कनागुम नत्रगा कनागुम्बी अमबु हेक थेंगनरुबदा हेक उरुब मतमदा थमोइदा करिगुम फावबा हैबसे नुंसी नुंगोलगी लंबी खक्तंगी ओइबा इथिल नते हैबसे मयामसु लोइना खंगनब वाफमनी अदुबु ngasiगी मिकुपसिगी तांजासिदा मंगाल अमदि थेम्बुंगदा फावरिबदो करिनो हैबसु करिमता खंगदे मखोय अनिमक करिमता हाइनदे अमसु वखल सागली अमसु दुम सागली निंगबा काइना काइना मखोय अनिमक गारीदा मो काखलकलम्मी अदुगा मखोय अनिमकी ऑफिस तमना अदुमक थौदुना चतख्रे तपना तमना थेम्बुंग अमदि मंगाल लंबीदा सुमक वरी सानादुना लाई ngahakhtang tumina leinaraba matungda mangalna thembung ngasai gi hotel la thanaba nupi macha do phajaini ko thembung na kamai phajainu sa masak ti amuk tu usu hodana ngai khone he masak udraju maning di yengwada aswam phajaraduna di mai thongdi kamai tarongone hais sargi se wakhalama lakumaliko asumna hairami matang se thembung namu khalame koino sargi sibu sanana nupi do khan khraba sala as hai koi daure murung murung amu soliduna kaisu taude da sir sir khangde da facebook da thengnaraga phajare na khaluraga unabu numita kainabuna kongai ma उनब नुमित हातोंगनब फावबु यावइदुने सर अदुगा मनिंगलोमदि येंगलुबदा पुरा हीरोइन ममांगदि येंगलुबदा हुई खोंगगा लेरंबगी वरी थौदो कया लेख्रबनि क सर मंगाना नंगजिमा ओंथो ओंथोपा असुमना तपना तमना वरी सानादुना लागलिङै ऑफिस यौखिबा खंगहौदे ऑफिस यौरब मतुं मसा मसागी कादा चंखिरमी नुमित्सिमा असुमना सुम हौख्रे नुमित्सिमा की नुमिदांगी मतमदनी अबेसागी युमदा अबेसागी ममा लैमा होटल की थबा इंखांग लोइसलमलब मतुंगदा युमदा चाक थोंगदुना लेरम्मी लैमना चाक थोंगदुना लेरिङै तांजादुदा अबेचा ममा की थबा इंखांग पांगना पांगना वरी सारुगे हायदुना चंगलकलम्मी वरी सानरम्मी वरी सानबदुदा अबेचाना मौपा नुपासु क्लास 12 पास तौरे मखाताना ग्रेजुएशन तमनना बगी थबक से मतौ करमना खोंथांग थांगदगे हायबसिगी मतंगदा ममागा कुपना खनरम्मी ममाना इमा लैरी इमाना नखोइगिदमक होनगनी करिगिदमक नखोइना वागदोरिबनो हायदुना पुंगनिंग थेमजलम्मी तालक से अबेसासु ग्रेजुएशन लोरब मतुंगदा मास्टर तौनिंगलकपा तांजाने अबेसागी पांदमदी ओजा अमा ओइबा हायबसिनी मरमसिना तंगाइमक फदना महाक मास्टर लोइदबदी यादे अदुबु नोंमगी सूरगा तांजरिबा चाजरिबा मखोइगी इमुंगदुदा असुक चावरबा पोलुमसे मखोइगी मफमददी असुकी मथिक लुमख्रबा जाने होनबा कनबा निंगनबा लैतबा हायबसिना अबेसागी इमुंग मनुंगी चनबिनी अबेचागी ममा लैमना नंगसु मास्टर तहोनगनी नौपा नुपासु ग्रेजुएशन तमनगनी हायदुना हराव हरावना थेमजनबिरम्मी अदुबु वाखलदि लैमा असुकी मथिक वारम्मी चाक थोंबा लोइसलगलम्मी मखोइ पुमनमक चाक चानदुना पोथारम्मी असोमदना मुकम दौरी थेम्बुंग वाखलदो मवन मवन खलम्मी हंदकी मतांगसिदा खुदोंग चावसे लहुदब यादे
ai soidana mai pakna honagani adubu masak tumtang uramlagadi hena nungaigadabani mamingna kari kauribano khangdreda hayengdi sarda hairaga makhoi hotel da soidana changani mamingsu soidana hangakani asumna wakhal nungairaduna nungaina pothakirami mathangi numitki ayuki matamni abesa thabagama chalunanabagi damak losanbal loiraduna cha hotel da lairiba mama laimada hairam laga thoklaglammi mahangna chathokpadu punanabagi pochai kharasu lairage khanduna makhoi thongal dagi khajiktang haitharaga leiba dukan amada mahak changlammi amadi pochai sing ado leirammi pochai sing ado leiba loiraba matungda dukan dugi mamang da mahak auto lakpa ngai duna leirammi masigi tanjasi maktada mangal amadi thembung shu wari sa saduna makhoi gi office tamna laklammi mangal amadi thembung gi mataudo asuki matik yengbadu nungai ba mongni kanana kari khalibuno khangde amaga amaga pangang da ngangnaraga lai tamna tamna sum wari sa saduna lakpana cha hotel do yorum dai tanjasi maktada ising bottle lege khanduna cha hotel yodringai mamang da leba dukan mapadu maktada makhoi animak gari khamlammi makhoina gari khamliba mafam se abesana auto ngai dona lairib mapadu maktadani gari dagi kumtharai dukan duda changki mamangi numitta makhoina masak khanghodabana uhodabana abe chaga makhoiga thainaraga dukan duda makhoina changkhibado kari su khangnadaba amagum changkhiba mawongni ising leiba loiraba matungda thembung amadi mangal dukan dudagi thoklakpa tanjadu maktada auto su chanana lakhi amadi abe chana auto da kakhat khibado thembung amadi mangal na urammi makhoi ani mangna kakhat khiba nupi ase abe sani habase chingnaba horaklammi makhoi ani mak mitka yengnaba horaklammi amadi thembung na sumna hairaklammi sir siding rangi dune asumna hairam laga auto gi mafam du tana chensallammi adubu auto do thuna yangna dumak thauduna chatkirami isor sisu angakpani onthong su haina sinkhre thembung amadi mangal gi mataududi ahuba kanana di angawbani soidana hairagani makhoi animak makhoi gi gari du ta kakhallaga auto du gi matungda tamna tamna inaba hauraklammi makhoi ani gi wakhal se ngasi de sungsoi soidana mahaki ming amadi mahaki masak khang bhaibasini adubu kari thoklagaba tammangamde pandam du phangnaba makhoi auto maning du da tapna tamna adumak inaduna chatlingai makhoi gi office ke lamkhai yoraklammi mafam du yoramdai du da mangan gi phone ring khinglaklammi kanano haiduna fit yenglobada makhoi gi microfinance ki committee gi chairperson orammi phone du paikhatuna wari sarubada asumna hairaklammi ngasi gi numin asida yamna thunamak kariguma problem ama khakke microfinance company khudimak punjanaraga semliba group asige aruba meeting ama tawdaba yade haiduna pau piraklammi aduna yamna thunamak mangal mahaki office ta yoraba matungda group ki meeting asida saruk yarnabagi damak khangalaklammi mangal wakhaldo pungaw ngawki mahaki mong matawsing ase kanada su khangande mapana su ningthijana phajana uthokte wakhalda khaktang charang na bagi wani karigi damak charang nariba madu su khangde themung chu adu mangai chap mane thembung na kanagi phone oi birabno sir as khangde aigi mapokche meeting tawda ba yadre hai khudak du thuna lao sine dana chairperson ni thembung na as tanja sida asumno wari sanaraba matung makhoi auto gi matung de inabagi mahut lamkhai dagi makhoi gi office taba lambi tamna laklammi ningba kairaba matawni karamnabu kanana penba ngamgani adubu makha tabada karibu thogligaba punna khangminase numisima asumna sumak haukhirami numidangi matamda thembung amadi manga wakhal mon khaladuna tumba phawba yaramde somdadi avecha mahakti karisu khangdavanina hanegi matawni
मथंगी नुमित की अयुक की मतमदा महौसागुम मंगाल अमदी थेंबुंग ऑफिस तमना लागलम्मी ऑफिस ता लागपगी लंबीदुदा वरी सा सादुना मखोय अनिमक नुंगाइना दुमक लागलम्मी थेंबुंगना सर ngaraang gidubu sarbu masak phajana khangobrane mangalna kadaidi khangdoino da kamai khangdoino mani su khangde mani khangamadi yengya ba thembung namu atuni ni kari laibung no khangde sar ngasidi kharang na sulak panina khara kuina phamgi je ko mangalna hera nangna swam thawai yausle idunu kaigino yare sar sum ngatang phamgi saibagi wani aina kari khandoino mangalna khandragabu adumain haiba hunabro khange ko huran bana kokta napi pakbodo adu ta hangano thembung namu ado sar gi duna kari mo thamoi da kaino ma khalakpagi mo aso amna tawri dubu sar bo asengba nupi do thamoi da lat khrab raiba mangalna era sa thoda kari gana dabada adugi nate अदुगी नत्रदि कईगे सर अइजु खंगिदा अइजु अंगांग मक्ति नते केदौरगे असुमना वरी सा सादुना लाकपना लैमगी चा होटल यौरकलम्मी होटल दुगी नाकंदा गाड़ी दु खामलबा मतुंग मखोय होटल दु तमना चंगलकलम्मी चंगलकपगा किरुप अकोयबदो सुम येंगलम्मी करिगिदमक अबे चा लैब्रा हाइदना येंगलिबा सोइदना ओइगनी अदुबु अभी चादी लेरमद्रे अदुम फम थकी मखोयना चागदबदो इमालय मदा हायरबा मतुंग चा थकपा होरगलमी चाबा होरगलमी फन कुइना फमदुना लै थोलकपा कौबा लैते अबे जा सुंगचंग चंगलक्त्रे हंगबसु याबा नतबनिना मखोय अनिमक अमुकसु निंगबा कायबा मतौदो नुमिसिदसु थोकलरे थेंजलकपसिदा थेंबुंगना सार चन्नब तौरसिरा थोलक तो मानरे असुमना तपना नासोन पिकना हायरगलमी मंगालना चन्नब तौसी असुमना हायरबा मतुंग मखोयगे सेल कया तारगेन हंगलबा मतुंगदा अताबा सेल पिरमलबा मतुंग थोंजिनलमदा थोगलगलमी हेक थोगलकपगी थोंजिनदुमक्तदा अबेचा खंगहौदना फलौना चंगलई थेंबुंग अमदी मंगाल खंगबोय लाकपोय ममिन मनादु युंखतख्रे अदुगा हाइरिबा मिसक असे अबेसा सुंगसोय सोयदन ओइगनि हाबसे मखोय निमंगना खंगलम्मी अमदी पाखत मखोय अनिमक येंगनरगा नोकमिनारम्मी असु कुइना ngaijरकपदो ngasi de masak ubu phangjare khanbada asuki matik मखोय निमक हरावरम्मी मखोय निमक के मतौदुदा अबेसा इंगक ngaklammi तौरिबा मोंगसि करिनो हाइदुना महक मौन खलम्मी ngasigo ne di matang asida ahan episode loisanjare makha taba wari gi damak subscribe like share sungsoi shoidana tawbiramu wari sig makha tarak pasaruk hayeng sungsoi shoidana tahan jage